खांगनजबा अमखक हौजिक नोंग कन्न चुबा मरमना बैकग्राउंड दा नोंगी मखोलना ताबा खरा नुंगाइतबगी दमकता पाउ असिबु ताबिरिबा मियामना ngakpigane पाउ जेदि यमफक ओइबा मरोइबा पाउ खरा अपडेट तौजरे सरदार पटेल की चामगनि फोमंगा सुबा मपोक नुमित अमदे इंदिरा गांधी की कुंठागा दरुक सुबा लैखिदबगी नुमित पांगथोखरे चिनबानदना कथोकपा सारक थबक्तना कांस की सकलो लौबिरनो ओकेंद्रो आयरन मैन ऑफ इंडिया हाइन लेबाक्सिना सखंगनरबा सरदार वल्लभभाई पटेल की चामगनि फोमंगा सुबा मपोक कुमन अमदि प्राइम मिनिस्टर ओइरंबी इंदिरा गांधी लैखिदबगी कुंठागा दरुक सुबा मपोक कुमन ngasi कांग्रेस बफन MPCC के प्रेसिडेंट मोइरांगथेम ओकेंद्रोना लुचिंगदोना पांगथोखरे अपुनबगी सक्तम गाकपदा अखोई पुनमगी थौदांग लै हाइबा अचेत पवसकसु सरुक याखिबसिना सकमिननाखे तुंगदा AICC की इंचार्ज भक्त चरण दास CLP लीडर ओ इबोबे MPCC की प्रेसिडेंट M ओकेंद्रा MPCC की चीफ व्हिप गोविंदास कोंथौजम याउना MPCC की थौमिसिंग महिला सेवा दल फ्रंटल ऑर्गेनाइजेशन सिंगना सरुक यादुना एंटी फार्मर बिल एंड लेबर लॉ की मायुक्त जानिंगदबा उतुना वाकत मिफमसु फमखे थौरम मदुगा मरी लेना MPCC के प्रेसिडेंट ओकेंद्रोना हाई सेंटर अमदि स्टेट असिदा पालिबा लेंगाक असि सिनबानदना कथोकपा मियामगिदमक हिंगबा सारगा थबक्तना कांस की सकलो लौदुना तौनिंगबता तौबसि खरा तोकबिरो इसाना फै फै आरगा जाबा नते लेबाक मियामना फै हाइना अमुक्तदि हायनसे सही खरा सिदा ओलकलिबा लेबाक असि के अहुन बियंगबियो मियामगी वकत ताबियु ओइजबा थीबगी स्कीम लो खरा सेमलगा मियामदा उच्चाइबा तोकलसि आइनासु फोंदोखे थौरम असिगी मतंगदा पल्लदुना लेबाक असिगी निंगतंबगी इहौदा सनमिटलोंदा डेवलपमेंट की हिरम कयादा मसागी ओइजबा थादोखरबा फ्रीडम फाइटर कयागे सैक्रिफाइस स्पिरिट कौफम थोकते आयरन मैन ऑफ इंडिया मिंथोल पीदुना लेबाकसिना इकाई खुमनखरबा सरदार वल्लभभाई पटेल असि फ्रीडम फाइटर अमा ओइना अचौबा थौदांग लोरंबा मिसकने लेबाक असिगी अहानबा डिप्यूटी प्राइम मिनिस्टर ओइना थबक तौरमे लेबाक असिगी दमक्तदि महाकुंबा अमा लैखिदबगी अरंबा थौन मिसाक अमना केनखिबगुंबने आइखे नाकलमरोमदा लेबाक असिगी अहानबा प्राइम मिनिस्टर ओइरंबी इंदिरा प्रियदर्शनी गांधी गोंबी मथौना लैबि नुपि कया लेबाकसिना मथौ तारे भाग लैखिदबा सही कुंठागा तरुक सुरकपगी थौरमना लाकपदा लेबाक असिगी मियामना इकाई खुमनबसु उठखे ngasi ayu anganbada covid na ani siduna punna chamaga humpuga taruk sukre ngasi ayu anganbada James hospital da covid-19 laina na Mioi ani Leikhidre ahanba Leikhidre pa Mioi adu sahi humraga mapan rom surabine laifamna singjamai wangba khetri laikai dagine bhag tha asigi kulhumdoi da James ke covid ward ming chanduna laying lekhibane haire atoba amanda Tamenglong district ki manung chanba Wigang Lok Ward number 2 dagine masagi sahi ni puga humdoi rom sure bhag tha asigi humda James tat ming chanduna laying lekhibane Leikhidre nupi asi masagi atopa anaba leibani ngasi ayu anganbada phawbada oina Manipur da covid-19 Leikhidre Mioi chamaga umpuga taruk sukre red chtthariba NIA के ऑफिशियल सिंग दा athingba Piruba dagi AAP की MLA Book Toukhre दिल्ली माइनॉरिटी कमीशन के हारगी चीफ जाफरो इस्लाम खान मको कोइबा चैरिटी अलायंस के ऑफिस की सरक सिंग दा नेशनल इन्वेस्टिगेशन एजेंसी NIA की मियोई सिंग दा रेट चथरिंगै मनुंग दा एट अपन क्या पिरखि आइना मराल चिरदुन एंटी टेरर प्रोब एजेंसी असिना कंप्लेन तौरपदगी दिल्ली पुलिस ना आम आदमी पार्टी की लेजिस्लेचर अमा नातुला खान बुक तौखरे हिरम असिगा मरी लेना NIA की ऑफिशियल अमना एजेंसी दा भोंगदोखिबदा आइखोई की डिप्यूटी सुपरिटेंडेंट ऑफ पुलिस DSP ना साइन बाग पुलिस स्टेशन दा कंप्लेन अदुदा जुमफम ओइरगा गवर्नमेंट के ऑफिसर्स की थबकता एट अपन पीबगी दमकता इंडियन पेनल कोड IPC की सेक्शन क्यागी मखादा खान की मयुक्त केस अमा पांचनखे जियो टेक तौबैरंग अमसुंग सोइलोन मणिपुर दा थुंगलरे चाइना दगी थाईलैंड अमदि लाओस फाउदुना किलोमीटर 19 की मथक्ता पाइदुना ममांग चहिदा सैटेलाइट रेडियो गेट तौखिबा इरंग हाइना मिंथोनबा अमुर फलकोन मणिपुर दा थुंगख्रबा मतुंग सोइलोन हाइना मिंथोनबा अमुर फलकोन अनिमक मणिपुर की तमेंगलोंग दा यावरखरे इरंग अमदि सोइलोन जावबा इसे उचेक संगु असिना तमेंगलोंग दा चक्ताराबा असिदा फॉरेस्ट डिवीजन अमदि मफम अदुगी मियामना उचेक सिंगदा चक्तारेबा इरंग तुरेल की खोंगबान सिंगदा ngaksenbagi thaba paikatpa haukhre aire मालेमदा ख्वाइदगी सांगना पाइबा माइग्रेटोरी उचेक सिंगे मनुंगदा अमो ओरिबा अमोर फलकोन मंगा ममांग चाही की नवेंबर दा वाइल्ड लाइफ इंस्टीट्यूट ऑफ इंडिया WII देहरादून की मरी लेना बसिंगना सैटेलाइट ट्रैकिंग तौखिबने उचेक मंगा असिगे मनुंगदा पुचिंग फालोंग अमदि बाराक हाइना मिंथोनबा अमोर फलकोल गिदि सिग्नल मांगख्रबने अमरोमदा मियोइबा अमदि उपाल वापाल की येकनाबा ओरिबा लाइसौक्तिन मोक्थ्रोबे चाथोकपदा मथौदांग ओरिबा उचेक मखलसिंग असिबो उखलुनबगिदमक्ता पीपल्स फॉर एनिमल मणिपुर के थौमी कंबु अमसु तमेंगलोंगिदमक् इम्फाल थादोकलगने आइरे नवेंबर 19 फाउबा स्कूल सिंग थिंगनी होम मिनिस्ट्री भारत सरकार की मिनिस्ट्री ऑफ होम अफेयर्स की यूनियन होम सेक्रेटरी अमदि चेयरमैन नेशनल एजुकेटिव कमिटी NEC ना थोपा हुकुम अमगी मतुक इना डिजास्टर मैनेजमेंट एक्ट 2005 के
Section 10 Clause 2 Clause 1 gi makhada anoba guideline gi matung in school sing November kuntra phawa Thinggani aire sanabagi pau amada star footballer Cristiano Ronaldo Coronavirus dagi Naba farkkhre Juventus FC gi star footballer amasu oiriba miyamna sakhangnaraba Cristiano Ronaldo COVID-19 positive oikraba numit taraga mapannigi matungda Naba faraktuna amukana test tawbada negative oikhre mak hausik home isolation gi darkar oiraroi aire Ningsing bajai mak haukiba October taraga humdoida UEFA Nations League kidamakta khongchanbada COVID-19 positive oikibaga loinana home isolation gi darkar oibana medical flight amada purakibani mak jaugdabada Juventus FC na Barcelona gi makutta Champions League group stage da ani soneta maithigibane nakalamoromda Mumbai gi footballer ama pickup game sanakraba matung sikhre Mumbai club ke da professional football da masak thokna sanakraba sar aduge dadar dagi masa ge sahi kunga taruk suraba squad di sauja pickup game ama sanaba loiselakpada gyan mangduna Leikhidre amasung hospital da laikana nangdana Leikhidre squad na Pipa Kolafa Union Bank Air India amasung Karnataka Football Association gi team singda defender ama oina thaudang loduna sanake hauki bajum sagai chanamita artificial turf amada match ama mahaki mapang singa sanake minute lifu mangaki session ama loibaga bahak masangam luktaba horake amasung goal gina kanda phamthaduna khangke mahak nongsa sor on bat lepki amasung kudakta mahake marup mapang singa hospital da puki adubo hospital da admit tawdringai da mahak Leikhidre Hockey sanaroi amu oiba sport ki mane Fiona Basna thamoi shok na nungai taba phongdoki asuk sahi nauriba amasung fit oiba Mioi amana asigamba thaudok asi karabna nangkibano aina mahakna tengtha na weraduna phongdoraki France ke president ki poster sing Mumbai da Thetlamba Thengnabadi ki police person sing na Louthokkhre France ke president Emmanuel Macron ki poster sing mi jilla South Mumbai ki lambi da Thetlamba Thengnabadi ki matung da police na Louthokkhre aina official amana ngasi phongdokre Bendi Bazar area the Muslim Leppaksida France da cartoon ge wafam amadagi kanna janing da phongtok liba Macron ge poster chamrom Thetlamba thengna ki ngarang numidang waram JJ flyover gi makha da leiba Muhammad Ali road da Thetlamba ni aina official amana aike social media da su posting adugi mathakta gari na thobagi video amasu thagalakhe Mumbai police ki wangangloi SITN yana poster Thetlami aibagi thodok adu confirm tawkhre amadi pau adu hek phangbaga athoba matamda paidoni police na poster sing adu Louthokkhre Haujuk pabagi oina case amata panba Leikhidre aina atopo official amana aike maragasida Kppa Leppu yadabagi Chahi barigi Machanupibu Mapana Makhouri Metlaga Hatkhre Uttar Pradesh ki Ghaziabad ki Chahi Kungani palrombo suraba nupa amana mahaki Chahi marirom tangai riba Machanupibu Kppa themba ngamdabadagi Makhouri Metlaga Hatkhre thaudok asi haukiba sakol sen numita thokibane tabada aki tujungai oiraba thaudok asida senariba nupa asigi maming Basudev Gupta kawe Police ke pau matung ina auto rickshaw thobana mahaki sinpham oiriba nupa asi mahaki nupi Machanupi asiga machanupa amaga haukiba sahi khara sida khoda colony gi baragi jumda leirakibane mahaki nupi asi Noida da leiba ispa amada thabak tawbane numit kunnirong gi mamangda nupa asida mahaki nupi ga akan mamongda khanaraba tungda nupi adu mahaki sahi omrom suraba machanupa aduga jum thadoktuna chatkibane adubo mama aduna Machanupi adubadi mapa asiga thamlamkhe Hauki basagol sen numita Machanupi asi matam changna themba yadana kapkhe maduda mapa asina Kppa Leppan ngamdabadagi Makhouri metuna hatlabat matong phi amada asiba angang adu jamsinduna Ghaziabad leiba khora colony amade Noida gi akoibada Machanupi aduba thiba haurakhe thaudok asinupa asigi manau nupa harabida makhoi gi jumda sagol sen numit ki numidang wairam pung mangarom tabada makhoi gi jumda lakpada mi amata leiram dabadagi mayam pada phone tawrubada Basudev na Machanupi adu hatokpaga loinana magi nupi bu thiri aina khumlakpadagi khanglakibani haire Rabina police ta pau piraklaba matung police na alert leibaga loinana Basudev po mahaki asiba Machanupi aduga loinana phagatke Basudev Gupta su police na pharaba matung uhang pahung tawbada mahaki mahak masagi malal jajabaga loinana mahaki nupi na satkibadagi awaba khangpa ngamdabadagi tainapam khangdaduna Machanupi aduba Kppa thempa ngamdabadagi Makhouri Metlaga Hatkibani aina phongdorakhe Senior police amana phongdorakpada Basudev po mi hatpagi maralda IPC ki section 302 gi makhada phaduna court Louthokkhre Machanupi adu su postmortem gi damakta thakibaga loinana mangkhriba mama adu thibagi thabaksu chathari aina su phongdokhe aroibada content sing asige baroiba pau khara asiba pawdam jariba Manipur local news YouTube channel abadi Facebook page asidagi yengbiriba punama pothagachari loinana channel asina tumda kanarabadi subscribe like and share thoba kawiganu punama po apakana thagachari